मैम तो कम हाइजगेबको ngrangi achauba rally du da saru yakiba miyamang da tholaga ahloirba pabung amakharna yam thangna phana saru yakibdo isal sing na pabung wabra na hangkan da wade mang tharo chalo na haiba pabung do adugi pabung du mamin lekin no chingba ang khungi targa du adung tang haibiru na koina posam khar tawjabane haiba post kanam tan video kanam tan share tawdeba share tawbiba yengbiba yam pambagi wafam da sadeba madu akhoi lana interest ki lana kana nabgi wafam nateba pabung dugi thawna phaba matawdu da akhoi na ikai khumna janing ba usaning badagi haib tare koi pabung du maming lepham khangning badagi akhoi na mayam da hangjabane adu kanam tan yengde kanam tan share tawdeba akhoi na khanjari di kana gumam na khangda ba yaw taraga su akhang ba singna dum haibirak pa ya na khallaga share du tawbam thokpra na akhoi gi video du thadok sa bhai tare ni adu kaisu nataba migi imung manungi nupi ani thiba ahum luhongbagi di madude kok thadaraga photo du amana amu kainom ira thagat wathi warem dadi kok sam thada bai tare migi family matter du dade nupi ani thigira ahum thigira mi ngambai thibni noi ju thining adi manga thigira tara thigira dum thiyo adum bo wathi warem du kok thada leiba narai bang somda makrang pha ta leiraga hai tare ni adu kok thada leiba hai tare rally sili jingduga akhoi ga karigumba ma khalam tagi mari leina da taragaju pabung dugi thawna phaba matawduda aikoina karigumba koigi ikai khumna janing ba ikai khumna bam tang usagen khanjabadagi aikoina pabung dugi maming leifam tang myam da khangning badagi aikoina post tu tawjabne yam nongning ba hai tare ne ko akoi irei cha jingse kuki na wathi warem trajan manba kuki amna kai keno choitang patang akapet myam ngang budo adudi amanong share taw masidai de hekta views otok puna yam gra bai tare sing na hai ro gadi MEITEI je tangkhai am di cookie gi follower ni tame